पाउचेदी यमफम ओइबा मरु ओइबा पाउ खरा अपडेट तौजरे चीफ मिनिस्टर न लुपा लाख 10 फीगनी लाउथोखिबा samkakwa sanathoi sel fangdringeida leihidre BJP lengak lakwadagi Manipur ge Chief Minister N Biren Kilosing makhada start of scheme hawdokhiba kaloina laik tamna samkakwa gisin pampaiwa wangkhai rakpam sanathoida scheme masigi makhada lupa lakh 10 pigani aikiba do sel fangdringeida masagi anaba amana maram oiraga leihidre hira masigi matangda pausi asiga leihidrawa sanathoigi imung manungki wari sanabagi matungina Wahingpam sanathoi hokipa February 19 ki ahing noyaida khanghaudana lek tharake khodak desh kai hostel tamna pukatpada hostel yawrangede lekhidre aire panbaya avadi BJP lenga ki god village ani suba tangka ki sarukam boina hokipa sahi ki November 10 ga marida Impal West ki tharoism da leiba eco tourism park ta pang thokiba tharmamada sanathoi ki stall da nahasina thabak ta chilau thiba leitana samkak pagi stall Barber Basan Manipur Haiduna Hanglambada Seminister Apinbo Pogladulupa Laktara Kudakta Pinaba Kangan Kibalakre. Haidivasi Matungina Niam Gimatung Sang Tajin Skimase Panganapa forces Punambak Loitun Langaki Mari Lane of Singi Makati Pakung Maiter Livani Iva Wafum Imong Manung the Kitamlaki. Kangla Sangom Sangdagi Wankay from Basantaki Masanova Sanathoi Comsing Lising Abakasa Parmafutram Nipange February. Sizing about the 4K month like it of Matamasi Fawada, Masagi Sahi could marry Kaktamangare. My graduation Lieutenant Hakamanava, graduation Lurabanaha, Nifalga Kusamatan Impal, Iski, Singarel, Desboda, Magi Samkak Pagitukan, Barber wasn't married for Hangdoke. Masigi Matung, Kaivi, Amati, Jorvung the France Hangdok to Namaki, Sinpam, my pang sang salake. Amarom the Kana Lajadrabu orphan home Amati, always home the labor, Mioising the Natanamimana driver. PWD Mioising Barada labor. Miyoi amati mayum thadok to leiriba mairoi kiabo sanathoi amade bhaki timna chatuna lemna samkak pagi thabuk tawram khibani khangudram hak laikidaba si heart attack tawdun laikidabani hana masagi anaba amata laikide man laikidaba asida imung manu ki maikeida amade manipur ki tamuk asoba mangjaba chauna ahob amade lewaragani aina lekai gi miyamna fangdorakle atopa pau madana union minister Walhad Joshi ki wafam condemn tawi AIYF Namitari ni farak laba Ukraine ki lanfam manungda ngarang Mars amadaleba kaduda MBBS tamlipa India masa amasi kibag marilena United Minister of Colin Mile Wiriba Walhad Joshi na leba kaduda Medical tamlipa India masa chada marfudra of the National Entrance Test NET my fakit singni and a friend amasung electronic media da fongdokiba World Manipur State Council All India Youth Federation AIYF na akan mamong da condemn tawragle AIYF ki secretary Himalaya ki role asin makatari bade technical amasung medical course tambada Ukraine lagang na mapalam ki mahiroy sing da piriba akan na bakatong sabasing mamuta na kanglam draba union minister Wiriba Walhad Joshi kudakta mafam blagthong naraba AIYF na dabi tawragle loina ni Ukraine da medical tamling ba India masa sing NET passed of document by the medical college na tagana university amata da mingchan ba ki aba pida ba ki iroina leba ka sitagi Sahi taruk chang na MBBS tamlak pada mai fak labasing lisingani taraga tareta Indian Medical Council na sakhang dura thabak sang bagi awafi habda union minister amna khanglam dabasi laibak yoina jamna ikai ringai ne Ukraine da tongan ba stingi mahi tamliba mapalam masa sinde akanaba kudong chapa kya pi badage laibak asi malem ki education tourist center amoirak labane loina na malem ki mam laiba education university singsu Ukraine dagi university singsu university singbo sakhang dura lakhiba asi lisinga makasa parmarfutrani thoidagine Maitam bada changba fi khwaidagi cha taba senpham lova santhok neba akanaba mairoi sing khadok laga makhoige selga chana bamongda tokhaifa tuition piba maida changhonda pasing kupsen senaduna mamana pasing gami mana ba ngamna da batakpi tambi bagi sanabi amba leibadage Indian masasini Ukraine da maitam ba chanabani haibasi Walhad Joshi na khangna ba hona gadabani Ukraine da Russia na landarakwa ayana leire haibasi tha taruk tarit ongi mamangdage malim gi sakti leire lebak sing da singna ba pokna khibani Laibak tibadi Narendra Modi ki lenga kasna hiram asigi matang da akan dapat section thorang lamang jongnana lakot hogda bagi bom amsu misal pokai bagi khongjel lakta operation gangga makha da langi seteng dang laba India masa sing maram dam da purakna ba hona bada khudung cha da ba kaya mayong na bane masina maram bo eduna lan jelakwa MBBS ki 4-year term liba India masa ama pumpa sena pan badagi laiki da bane masimba laiga kasigi foreign policy soi bagi sawar bu khutam amani aire Nagalamorum the Ukraine President Zelensky na foreign countries na matek pang binadaba hajar wadagi Russia ka lantek na nabamating kaya lep na napitak pahura gre. Hau kifa February 28 Ukraine President
Volodymyr Zelensky na malem gi thakta atopa levak sing gi Ukraine hauze hauze Russian lan mesin sa thargliva landa asida gi aktok na ba mating ni kraba matung da atopa foreign volunteers kiana lefalit na mating pirak pa haukhre Ukraine gi Minister of Foreign Affairs Dmytro Oleva na phangdorak pada Ukraine gi leiriba mapalam gi diplomatic mission sing gi marupa pang oiriba singna Ukraine gi damak yengbidu na mateng pang biu aikoi punna lanteng mindarabade Hitler po mai thiba piba ngam khibagumna Russia gi President Putin boso line mai thiba piba ngam gani aike President amani Foreign Affairs Minister na malem pumba gi lebak sing da mateng ni kraba madungda Ukraine gi Defense Minister na phangdorak pada international volunteers ki ana haujuk wariba Russian Ukraine lanpham asida Russia gi lan mising bo mai thiba pina da bagi damak Ukraine da yauna da bagi damak request ki amarum torok pa laikre haina phangdorak le Haujuk volunteers for Ukraine haiba Ukraine gi damak dedicate Taurava Reddit Fest amada papalam gi miyoi kya Ukraine tamna masana janing lan gi mating pangna dab amada Ukraine gi damak lepna dab gi damak leptana sangsina rakle mafalam dagi lakpa tongan ba miyoi kiran kehana Ukraine gi damak leptana lan gi mating pangna dab lakle basing gi manungda Europe US amasung Canada dagi miyoi kya lan gi saruk am oina leptana lakle ba miyoi sing adu mari bak thaduk laga thamoi seng na Ukraine gi damak pathoi thaduk tana mating pangge haibagi wakhal londa lakhibane Makoina Rusia atau riba thong sing asimak taseng na janing de haipa wafum sa phangdorakle Georgian National Legion Commander gi Vice Mamuka Mamulas Beli na phangdorak pada Ukraine gi President Zelensky na mateng pangbina na hek harak pada ki lamdam adugi Georgian fighter Samari hi na punsin tu na mafam asida lan gi damak thunglare aina phangdorakle Nakalam romda Zelensky na afal tawkraba matung de Ukraine da leiwa Japan gi embassy da Japanese masa humfudra hen bagi application sing lake Makoina Ukraine ki damak lan jang no double laki dor besing asi hanana sub Japan self defense force ki official member ngaktani ana Japanese media na phangdorakle makatarakba atopa pau amadana petrol diesel lufa kundagi kunithoi fawa hengala bayai Russia Ukraine ki hauji koriba lan asina marb warga malem gi oina crude oil ki mamal hengalakpa yabana India ki domestic petrol amasung diesel ki mamal lupa kundagi kunithoi fawa liter de hengala bayai petrol amasung diesel ki mamal hengalaka thoriba senfamasi Excise duty ka kraba matung da kharap makai di hantarak ba yai haujuk leiriba crisis samsung supply hantarak fa yabagi akiba leiriba asina Brent crude oil gi mamal asi sahi nipan ki changda hengala ba yai ngasi fawoda Brent index crude oil gi mamal asi barrel amada dollar samaga tara ka matoi fawo hengat ke mamal asi ning thau ka ba nimitta barrel amada dollar parfudran nipan piramada ke laiba pupa nimitta dollar samaga supna ani hengala ke Malim ki wina haujuk fawada Russia na crude oil khwai dagi yamna futhok pada ahum zubo heri Russia ki matak da tamlak liba sanction kya asna malim ki oina supply da akai balak tun mamal ka hin hengala pa yai amarom da India si malim ki wina achoba crude oil importer amani maramaduna petrol amasung diesel ki mamal da lova kundagi kuni thoi faw hengala pa yai karigumba o MC na petrol mamal hengada na fa ferep lawra bade petrol liter lupa kun hengala pa yai hana senior analyst commodities ISDFC Security Tafan Patel na haire. Haukiva tha ahum asida petrol amasung diesel ki mamal asi hengkat pa leitre. Mikal ki khatna chainava gari kya yauna jung kai kya amanga ta thokre. BJP ki workers in Hafiz International Congress ki gari kya akai toi thogan kre. Thaudok thofam dagi fangba pauda ngarang sugnu kendra ki India ki Indian National Congress ki worker thingnam Rishikesh ki yumda. Hangwa kemde BJP ki workers in Hafiz na changlak tuna akai toi sing adu thogalam bare haire. Ngarang kita tuka tu Maruti Gypsy ani Hyundai Santro car ama Mahindra Bolero ama Honda Activa Tarian amade Yamaha R15 bike amani hari. Thautuka tu ki matang da International Congress ki worker thingnam Prem Kumar na phongdorak pada ngarang asi thingnam ning thok lekai deliver ke mase numidang pung tararom taba matamda BJP sokot pasin na lakto na thuwairam bani ngarang numidang BJP sokot pamiyoy khara Maruti Gypsy ani dala ki amade Congress ki ke manakte isai khongjin ge tawpadagi tawdana ba hairo padagi thautuka tu thoki bani aire Thaudok thofam da sunu kendra ki emble ke ranjit lakto ni yangsan ke Nagalam da ANC ki merep oiriva kendra si ki emble ke ranjit na phongdorak pada democracy ki fajaraba saktam asi gunda ki thautok kya na masak thialle Hauki ba Michael Singh da kendra si da santi na Michael Pangthok lambani adu vanda ka sigumba thaudok tok pa asi kai ningai ne gari sing thuwar ba gi batak imung phawbo changduna akai atoi thokalamba asi atamdana bi phahat ke lakpane masig matak da ANC ba sokat pa mi amaba fajiluba asi chu lautuna tuna sin bagi thawne Masih kita hong asina Michael da mai papa ngamloi hanya supang doke. Nagalam orang da karang kaksin kunau ning tawle kai da Michael kamari aina da thoki ba thoka ning da ba thawtok adu Congress ki workers na nomai kaftor padgi thoki bani hanya BJP ki election women committee ki mai ke digi phongdorak le.
ngarang ito do gadu da hating na yaukhibi committee asigi member manglambam ongvi bini ko vinafi amana phangto khibada ngarang worker office na kakjin khunau area da hangba busy falling pot sing koi da chatun yang ro ba matong madu da jawro ba miyo sing mai da thin ba chat bada kakjin khunau ningthau lekai da leiwa thingdam resike ki jum da hangba ain sigi election camp mapa yor pada lambi da gari mayam ama khamjin da leiram ke madu da yam da sin lambi du lan thok na da bo hona ba da ke madu gi thongal da leiram ba miyo ikarana fasita bo hiwata khara ngang na pa da chan minariva na sing na su fasita bo hiwata sin na khum ke madu da ikan khangong da ain sigi camp hangliwa thongkal adu da ki nang mai kap thora ke nong mai kap lak pa adu jumlak da nong mai kap le ai du na khangong da na sing yam laba miyam horuk da lebak thiba thawdok adu thoke bane arui beda content singa sigi maru bi pau khara asi pau dam jari ba mari local news youtube channel amadi facebook page asi da gi yangbiri ba panabu pathaga jari channel asana tom da kanar badi subscribe to bi division subscribe to bi rongoloi na like and share to su ba bi kunum namapo amakana thaga jari